ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯍꯥꯟꯅꯒꯨꯝ ꯄꯨꯋꯥꯡꯕ ꯉꯟꯅ ꯍꯧꯒꯠꯂꯒ ꯖꯤꯝ ꯁꯥꯟꯅꯕ ꯆꯠꯂꯤ꯫ ꯃꯆꯥꯅ ꯁꯥꯟꯅꯕ ꯆꯠꯈꯤ ꯍꯥꯏꯕ ꯈꯪꯂꯕꯗ ꯃꯆꯥꯅ ꯍꯜꯂꯛꯄꯗ ꯆꯥꯅꯕ ꯕ꯭ꯔꯦꯛꯐꯥꯁꯠ ꯁꯦꯝꯖꯩ꯫ ꯑꯌꯨꯛꯀꯤ ꯄꯨꯡ 9 ꯑꯗꯨꯋꯥꯏꯗ ꯄꯨꯋꯥꯡꯕꯗꯨ ꯍꯜꯂꯛꯂꯦ꯫ ꯃꯆꯥꯅ ꯍꯜꯂꯛꯄ ꯑꯗꯨꯗꯗꯤ ꯃꯥꯙꯕꯤ ꯃꯆꯥꯅꯨꯄꯥꯒꯤ ꯔꯨꯝꯗ ꯕ꯭ꯔꯦꯛꯐꯥꯁꯠ ꯑꯗꯨ ꯄꯨꯈꯠꯄꯤꯔꯛꯏ꯫ ꯐꯃꯨꯡ ꯃꯆꯤ ꯑꯗꯨꯗ ꯐꯝꯂꯒ ꯂꯩꯔꯝꯕ ꯄꯨꯋꯥꯡꯕ ꯃꯃꯥ ꯂꯥꯛꯄꯗ ꯇꯞꯅ ꯍꯧꯒꯠꯂꯦ꯫ ꯃꯥꯙꯕꯤ ꯇꯞꯅ "ꯇꯦꯕꯜ ꯃꯆꯥꯁꯤꯗ ꯊꯅꯝꯃꯒꯦ ꯀꯣ ꯏꯕꯨꯡꯉꯣ, ꯑꯣꯐꯤꯁ ꯆꯠꯇꯧꯔꯤꯕ ꯅꯠꯇ꯭ꯔꯣ ꯅꯪꯕꯣ?" "ꯑꯍꯣꯏ ꯃꯥ, ꯆꯠꯇꯣꯏꯅꯤ." "ꯑꯣ, ꯑꯗꯨꯗꯤ ꯏꯃꯥ ꯑꯃꯨꯛꯇ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯕ ꯇꯧꯔꯨꯈꯤꯒꯦ, ꯏꯆꯥꯅ ꯆꯥꯈꯤꯕ ꯅꯪꯅꯕ." ꯑꯁꯦ ꯍꯥꯏꯔꯒ ꯃꯃꯥꯗꯣ ꯔꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯑꯗꯨꯕꯨ ꯊꯣꯡꯅꯕ ꯇꯧꯈꯤꯔꯝꯃꯤ꯫ ꯄꯨꯋꯥꯡꯕ ꯃꯃꯥꯅ ꯄꯨꯔꯛꯂꯝꯕ ꯆꯥ ꯀꯞ ꯑꯗꯨ ꯄꯥꯏꯔꯒ ꯃꯍꯥꯛ ꯕꯦꯜꯀꯣꯅꯤ ꯑꯗꯣꯝꯗ ꯇꯞꯅ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯆꯥꯗꯨ ꯁꯤꯞ ꯑꯃ ꯆꯤꯡꯂꯒ ꯑꯀꯣꯏꯕ ꯑꯗꯨꯕꯨ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ꯫ ꯋꯥꯈꯜ ꯑꯗꯨꯗ ꯈꯜꯂꯛꯏ, ꯃꯦꯂꯩꯒ ꯃꯍꯥꯛꯀ ꯏꯍꯥꯟ ꯍꯥꯟꯅ ꯊꯦꯡꯅꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯦꯂꯩꯅ ꯃꯉꯣꯟꯗ ꯆꯥ ꯄꯤꯔꯛꯈꯤꯕꯗꯣ ꯃꯗꯨꯕꯨ ꯅꯤꯡꯁꯤꯡꯕꯗ ꯃꯃꯣꯟ ꯇꯧꯏ꯫ ꯁꯣꯝꯗꯅ ꯃꯦꯂꯩ ꯍꯣꯏꯒꯤ ꯌꯨꯝꯗꯅꯤ꯫ ꯉꯁꯤꯗꯤ ꯃꯍꯥꯛꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯑꯃ ꯆꯠꯀꯗꯕ ꯇꯧꯒꯗꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯊꯥꯗꯤ ꯍꯦꯛ ꯊꯥꯖꯗ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯌꯥꯝꯒꯤ ꯈꯨꯔꯥ ꯃꯦꯘ ꯑꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯂꯤꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯃꯦꯘ ꯆꯨꯔꯤ ꯇꯥꯐꯝ ꯑꯗꯨꯗ ꯂꯦꯞꯂꯒ "ꯏꯕꯦꯝꯃ ꯃꯦꯂꯩ, ꯅꯅꯦ ꯂꯩꯈꯤꯕ꯭ꯔꯥ?" ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯇꯞꯅ ꯐꯤꯁꯥꯈꯣꯜ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯏ꯫ ꯑꯗꯨꯒ ꯇꯞꯅ "ꯈꯨꯔꯥ, ꯏꯅꯦꯗꯤ ꯂꯩꯇꯤꯌꯦ, ꯀꯩ ꯍꯥꯏꯒꯦ?" ꯃꯦꯘ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯃꯥꯏꯊꯣꯡ ꯑꯗꯨ ꯑꯁꯥꯎꯕ ꯎꯠꯂꯒ ꯍꯥꯏꯔꯛꯏ꯫ "ꯈꯨꯔꯥ ꯂꯥꯛꯑꯝꯃꯤ ꯍꯥꯏꯌꯨꯀꯣ, ꯅꯣꯡꯃ ꯅꯤꯅꯤꯁꯤꯗ ꯑꯋꯥꯠꯄ ꯁꯦꯟꯐꯝꯗꯣ ꯄꯤꯌꯨꯅ ꯍꯥꯏꯌꯨ, ꯅꯠꯇ꯭ꯔꯒꯅ ꯃꯊꯣꯏ ꯄꯤꯔꯛꯑꯣ ꯍꯥꯏꯌꯨ. ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯤ ꯇꯨꯃꯤꯟ ꯂꯩꯗꯨꯅ ꯀꯅꯥ ꯅꯠꯇꯦ ꯍꯥꯏꯗꯅ ꯅꯨꯡꯉꯥꯏꯇꯗꯨꯅ ꯂꯩꯔꯛꯄꯅꯤ." ꯃꯦꯂꯩ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯗꯦ, ꯇꯨꯃꯤꯟ ꯂꯨꯞꯊꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯦꯘ ꯃꯦꯂꯩꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯑꯀꯟꯕ ꯋꯥꯍꯩꯁꯨ ꯍꯥꯏꯕ ꯉꯝꯗ, ꯃꯈꯥ ꯇꯥꯅꯁꯨ ꯐꯝꯊꯔꯝꯗ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯥꯅ ꯆꯠꯈ꯭ꯔꯕꯗ ꯃꯦꯂꯩ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯐꯝ ꯑꯃ ꯈꯪꯗꯦ꯫ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯅ ꯉꯁꯤ ꯐꯥꯎꯕ ꯃꯅꯤꯡ ꯊꯨꯡꯗꯕꯤ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯁꯨꯝꯅ ꯃꯤꯋꯥ ꯇꯥꯕ ꯃꯤꯅ ꯋꯥ ꯍꯩꯔꯝꯕꯗꯣ ꯃꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯃꯍꯥꯛꯅ ꯌꯨꯝꯒꯤ ꯃꯇꯦꯡ ꯇꯧꯕꯁꯨ ꯉꯝꯖꯗꯦ꯫ ꯑꯁꯨꯝꯅ ꯐꯤꯁꯥꯀꯣꯜ ꯑꯗꯨꯗ ꯀꯥꯈꯠꯂꯒ ꯐꯤꯗꯨ ꯑꯃꯨꯛ ꯁꯥꯈꯤꯔꯝꯃꯤ꯫ ꯃꯦꯘꯗꯨ ꯃꯦꯂꯩ ꯍꯣꯏꯗꯒꯤ ꯊꯣꯛꯂꯛꯄꯒ ꯑꯇꯩ ꯃꯐꯝ ꯑꯃꯗ ꯍꯥꯏꯖꯤꯟꯗꯦ꯫ ꯃꯌꯨꯝꯗ ꯆꯨꯝꯗ꯭ꯔꯤꯡ ꯂꯥꯛꯏ꯫ ꯁꯦꯜ ꯄꯥꯏꯕ ꯑꯃ ꯑꯣꯏꯕꯅ ꯌꯨꯝ ꯀꯩꯗꯣ ꯆꯦꯛꯅ ꯌꯥꯝ ꯅꯥꯟꯅ ꯁꯥꯔꯤ꯫ ꯃꯥꯅ ꯂꯩꯀꯥꯏ ꯈꯨꯜ ꯆꯠꯄ ꯌꯥꯕ ꯆꯠꯂꯨꯗꯨꯅ ꯑꯇꯣꯟꯕ ꯁꯦꯜ ꯑꯃꯗꯤ ꯋꯥꯔꯤ ꯑꯇꯩ ꯑꯇꯩ ꯁꯥꯟꯅꯗꯨꯅ ꯍꯜꯂꯛꯂꯕ ꯑꯁꯤ ꯐꯥꯎꯕ ꯃꯆꯥꯅꯨꯄꯥ ꯂꯥꯛꯄꯅ ꯇꯨꯝꯕ ꯍꯧꯒꯠꯂꯝꯗꯕ ꯑꯁꯤꯗ ꯃꯇꯣꯝꯇ ꯁꯣꯟꯖꯩ꯫ "ꯅꯨꯡꯉꯥꯏꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯁꯤꯅ ꯅꯨꯡꯉꯥꯏꯕꯁꯦ, ꯃꯄꯥ ꯑꯩꯒꯤ ꯃꯇꯦꯡ ꯈꯖꯤꯛꯇ ꯐꯥꯎꯕ ꯇꯧꯗꯦꯅꯦ꯫ ꯌꯨꯝꯁꯤꯗ ꯅꯨꯄꯤ ꯑꯃ ꯂꯩꯕꯁꯨ ꯅꯠꯇꯦ, ꯑꯣꯟꯊꯣꯛꯏꯗꯀꯣ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ." ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯡꯒꯣꯜ ꯑꯗꯨꯗꯒꯤ ꯂꯦꯞꯂꯒ ꯏꯃꯨꯡꯂꯣꯝꯗ ꯍꯥꯏꯐꯦꯠ ꯑꯣꯟꯁꯤꯜꯂꯒ ꯃꯆꯥꯕꯨ ꯀꯟꯅ ꯀꯟꯅ ꯀꯧꯔꯤ꯫ "ꯍꯩ ꯏꯄꯥꯒꯤ ꯂꯥꯛꯄ, ꯅꯪꯕꯨ ꯍꯧꯒꯠꯂꯣꯅꯦ, ꯅꯨꯃꯤꯠꯁꯦ ꯊꯦꯡꯉꯦꯅꯦ ꯅꯪꯕꯣ, ꯅꯁꯥꯗꯨ ꯌꯥꯔꯔꯣꯏ ꯍꯥꯏꯕꯅꯤꯅꯦ." ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯃꯥꯡꯒꯣꯜꯗ ꯊꯥꯗꯨꯅ ꯂꯩꯔꯤꯕ ꯁꯣꯐꯥ ꯑꯗꯨꯗ ꯇꯞꯅ ꯈꯕꯔ ꯑꯗꯨꯕꯨ ꯂꯧꯔꯒ ꯐꯝꯊꯔꯝꯃꯤ꯫ ꯃꯄꯥꯅ ꯍꯧꯒꯠꯂꯣ ꯍꯥꯏꯈꯤꯕꯗꯨꯗ ꯂꯥꯛꯄꯗꯣ ꯃꯁꯝ ꯃꯔꯨꯒꯗꯨ ꯏꯐꯥ ꯐꯥꯔꯒ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯃꯄꯥꯒꯤ ꯅꯥꯀꯜ ꯑꯣꯏꯔꯞ ꯂꯦꯞꯂꯒ ꯍꯛꯀꯥꯝ ꯋꯥ ꯋꯥ ꯆꯜꯂꯤ꯫ ꯃꯆꯥꯒꯤ ꯌꯦꯡꯅꯤꯡꯗꯕ ꯃꯇꯧ ꯑꯗꯨꯗ ꯄꯥꯔꯝꯕ ꯈꯕꯔ ꯑꯗꯨꯗꯒꯤ ꯅꯥꯊꯩꯔꯒ ꯃꯦꯘ ꯃꯆꯥꯗ ꯃꯤꯠꯌꯦꯡ ꯊꯝꯗꯨꯅ "ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯔꯕꯁꯨ ꯂꯥꯏꯃ ꯑꯣꯟꯊꯣꯛꯅ ꯌꯦꯡꯅꯤꯡꯈꯤꯗ꯭ꯔꯦꯗ. ꯏꯄꯥꯒꯤ ꯂꯥꯛꯄ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯦ? ꯅꯨꯃꯤꯠꯁꯦ ꯀꯗꯥꯏ ꯌꯧꯔꯒꯦ ꯌꯦꯡꯉꯨ. ꯅꯨꯃꯤꯗꯥꯡꯅ ꯌꯨꯝꯗ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕ ꯈꯪꯗꯦ. ꯅꯪ ꯑꯃꯀꯣ ꯅꯄꯨꯟꯁꯤꯗꯣ ꯑꯗꯨꯝꯅ ꯑꯃꯨꯛ ꯂꯩꯕ ꯌꯥꯒꯗ꯭ꯔꯥꯕ?" ꯂꯥꯛꯄ ꯃꯄꯥꯗ ꯁꯠ ꯑꯣꯟꯁꯤꯜꯂꯒ "ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗ ꯅꯨꯡꯉꯥꯏꯍꯧꯗꯅ ꯀꯔꯝ ꯀꯥꯟꯗ ꯅꯨꯡꯉꯥꯏꯗꯣꯏꯅꯣ? ꯄꯥꯕꯅ ꯁꯦꯜ ꯂꯩꯇꯦ ꯍꯥꯏꯗꯅ ꯁꯦꯜ ꯇꯥꯅꯤꯁꯨ ꯅꯠꯇꯦ, ꯏꯄꯥꯅ ꯋꯥꯠꯇꯅꯕ ꯊꯝꯕꯤꯔꯤꯁꯤꯗꯤ. ꯁꯦꯜ ꯊꯨꯝ ꯂꯩ ꯍꯥꯏꯗꯅ ꯈꯣꯡꯒ꯭ꯔꯥꯏ ꯅꯤꯛꯇꯨꯅ ꯀꯥꯏꯗꯨꯅ ꯆꯥꯔꯕꯗꯤ ꯂꯣꯏꯕ ꯅꯥꯏꯔꯣꯏꯗ꯭ꯔꯥ? ꯍꯥ? ꯅꯪꯒꯤ ꯄꯨꯟꯁꯤꯗꯨꯅ ꯅꯄꯥ ꯑꯩꯒꯤ ꯂꯩꯖꯔꯤꯕ ꯀꯌꯥ ꯑꯁꯤꯅ ꯅꯅꯤꯡ ꯊꯨꯡꯂꯕꯁꯨ ꯅꯪꯒꯤ ꯅꯆꯥ ꯍꯧꯔꯛꯀꯗꯧꯔꯤꯕ ꯑꯗꯨꯗꯤ ꯂꯥꯏꯔꯕ ꯑꯣꯏꯍꯟꯒꯗꯧꯔꯤꯕ꯭ꯔꯥ? ꯅꯪ ꯃꯨꯟꯅ ꯈꯜꯂꯨꯀꯣ ꯂꯥꯛꯄ. ꯃꯤꯑꯣꯏꯕꯅ ꯁꯨꯔꯤꯕ ꯅꯣꯝꯂꯤꯕꯁꯦ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯅꯕ ꯅꯠꯇꯦꯅꯦ, ꯇꯨꯡꯒꯤ ꯑꯁꯥꯗ ꯍꯤꯡꯅꯔꯤꯕꯅꯤ. ꯅꯠꯇ꯭ꯔꯕꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯌꯥꯏꯅ.
khara phanglakpa sel do loina chathoklaga nungaiba yai sel leitra haibada amuk suba leiraga na muk lepa chahi angang oiraktrabani na wa ke angang luba hairubagi dakata de kanna hono haibasida leire koi pade ase hairaga paramba khabar aduda mayam konsen khirame lakpa mapana ngangli sakliba ado mana amada hapte wa makhadum tare Pababo kai yaurage yahubaga chatba yaba chalure aduga makhale kaigi malini hoida awat pasela do sapiyu haidan changubani adubu lehaudene machana tabra lesabe ma leibado madu lehawi madu ei wa kaya hiramdrabani madu ubada mapagi wahaida malini hairakpaduda lakpagi mamita melei sanaba ure aduna maya khigatlaga mapada hiyengi phajadru paba moi lesabido masak phajabani aduna ka pabagi namang nupi oirati pabu hararoidrane hai ngang isi yenguni mase nupi masak phajabaga so pami maline hai chaloi bungo nangai gi mangda kuina leiganu ko mine sel piraktabagi khoidau sawning bani nangonda loini hektainarakani ko ngase mapana sawrangnana mamit ka sangdoklaga hairakpa wa aseda lakpadu noksanaraga imung changkhirame mingondagi sel puningba migi maran toningba kana ama leite adubo lairaba singna leimandabadagi panglakpa sel ado sisinaba konadabadagi mingondagi pubani adubo sel paiba awaba phakhangdaba kana amana minungse phawda matang khangda thina ngangba lairaba singna phawba chaina ado makoina khangde asigumna mele kai henba wa ama megana hairamdrabasu nungaitaba mapoktuna thabaka matawbada khoijangde ayuk tumagi chak thongli mele aduba chak aduda mapuning changdre taranga mai chatuna leiri malini do lekai de kari gumba magi chatluraga halakbani aduba mana chaksang aduda changlakpa phawba khangda mele sana mahakna ungduna leiramba du ubada sana kaidore aduda mangdana leirade manina sumna hairakpada gyan tarakladuna famduna leirambadagi thuna hogatli uyana duda thongliba hinjang adabu phat otli malini tapna makhatai kaidawragini nangbo nasa nungaitabro mangduna leiramidubo khabaiduna hangama dubo haifet otlaga manena hangliba du khome maneda di yengda hinjang adabu otuna kasuk tawdiene sana nangnini dawoidaba haiganu hayo kaidawragi nangbo sengna hayo aingonda walotke khanganu ne sana ichagi magun nani aina ningthina khangi ichagi maithongda karigumba awaba mapuduna chatli haiba nani khangine manege wahiya sida melai maneda mamaidu leisilaklaga tapna nungaita khome khuram he khala ami ine mage watpa seldo piyo natraga salpamadugi mathoi hulo hain taklame malini da sengna nungaitre wahiya sitabada maramdi ngasi phawba leminarakpa sida nomada macha asigi apamba ningba mata tunghanba ngamde masigi saruk hena awaba happy adubu kaisu khandaba saraga ifa phadokna khumle ise adugi bunangna am khanjinna tawribro khanganu inhena pumnamak phanaba tawgani inhe leirisidi seldo yamba selsuna tene lising kuntra khaktani leitaba khoidabu yamba manbagi wani pharese chak thu leisinaba tawroko chanaba tawrasi inhe thabak tawrage chak loiraga kaurau ko inebo machada se hairamlaga chakhomadudagi thoklaga chatkhirame melei sana kaisu khanganu hairaga so angang makti natabanina kaisu khandaba ngamde manegi awaba mahak uba ngamde aduna haifet wakhalda sumna haijai chakse loibaga ei thabakamta thirubana phagadra natraga phisedam sasira phisabasu prabhu ningjangna saragadi thuna loigani loirabadi sel phangni khanba yaba khanduna meleisana thongliba chak ising adubo loisana ba hotnarame malini chaksang adudagi thoklaklaga matha sabana thabak sufam khangda magi kada phamlaga ungduna leiri WakhaL aduda matha sana hai hukchupuibo kadaidagi paisa nano asuk yamba sinpham ase eidi kadaidagi logani awabagi sakphamso ichada uhanba pamde kaino aina togadaba sakarino eibo ore numidang wairam chalaga tadalo khoida hairubana phagadrane ase hairaga WakhaL aduda chanbalda tapna makhata jai hoida kidau charuni ke leitababu haijaraga yabani
ꯃꯗꯨ ꯈꯛꯅ ꯐꯠꯇꯕ ꯃꯤ ꯅꯠꯇꯦ ꯇꯥꯗ ꯂꯨꯈꯣꯏꯁꯨ ꯑꯣꯐꯤꯁ ꯆꯠꯄꯒꯤ ꯁꯦꯠꯄ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯄꯨꯋꯥꯡꯕ ꯆꯥꯛ ꯈꯔ ꯆꯥꯅꯅꯕ ꯍꯥꯏꯗꯨꯅ ꯀꯤꯆꯟꯗ ꯂꯥꯛꯏ ꯃꯆꯥꯅ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯍꯥꯊꯨ ꯍꯥꯊꯨ ꯇꯧꯔꯤ ꯃꯥꯙꯕꯤ ꯃꯍꯥꯛꯁꯨ ꯃꯃꯥꯅ ꯊꯥꯡꯗꯣꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯇꯟꯖꯥ ꯑꯗꯨꯗ ꯀꯤꯆꯟꯒꯤ ꯊꯣꯡꯖꯤꯜꯂ ꯂꯦꯞꯂꯒ ꯅꯥꯎꯕ ꯈꯪꯉꯥꯏ ꯍꯥꯏꯔꯛꯏ ꯁꯔ ꯒꯥꯔꯤꯁꯤ ꯆꯥꯝꯊꯣꯛꯔꯣ ꯅꯠꯇ꯭ꯔꯒ ꯌꯥꯔꯗ꯭ꯔꯣ ꯃꯃꯥ ꯃꯆꯥ ꯑꯅꯤꯃꯛꯇꯨ ꯈꯣꯟꯖꯦꯜ ꯑꯗꯣꯝꯗ ꯃꯤꯠꯌꯦꯡ ꯄꯨꯟꯅ ꯊꯝꯂꯛꯏ ꯅꯥꯎꯕ ꯑꯣꯏꯔꯝꯕꯗꯨꯗ ꯃꯥꯙꯕꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯅ ꯍꯩ ꯅꯥꯎꯕ ꯅꯪꯕꯨ ꯆꯥꯛꯀ ꯆꯥꯔꯛꯑꯕ꯭ꯔꯣ ꯍꯤꯟꯖꯥꯡ ꯃꯍꯥꯎ ꯌꯦꯡꯁꯤꯜꯂꯥꯎꯗꯅ ꯌꯥꯔꯅꯤ ꯏꯃꯥ ꯑꯩ ꯆꯥꯛ ꯇꯣꯛꯇ ꯉꯥꯏꯔꯤꯌꯦ ꯍꯦꯛ ꯇꯣꯛꯄꯒꯗꯤ ꯄ꯭ꯔꯣꯄꯔ ꯑꯗꯨꯝ ꯂꯥꯛꯏꯁꯤꯅꯤ ꯑꯗꯨꯅ ꯋꯥꯔꯦ ꯆꯥꯔꯣꯏꯒꯦ ꯏꯃꯥ ꯃꯥꯙꯕꯤ ꯅꯣꯛꯇꯨꯅ ꯃꯁꯤꯅꯤ ꯍꯦꯛ ꯉꯥꯡꯕꯁꯤꯃ ꯄꯨꯋꯥꯡꯕ ꯇꯞꯅ ꯍꯥꯏꯔꯛꯏ ꯍꯣꯔꯦꯟ ꯑꯩꯅ ꯑꯣꯐꯤꯁ ꯃꯅꯨꯡꯗ ꯂꯩꯔꯤꯉꯩꯗ ꯅꯪ ꯉꯥꯛꯇꯪ ꯃꯄꯥꯟꯗ ꯊꯣꯛꯑꯒ ꯆꯥꯃꯣ ꯍꯧꯖꯤꯛꯇꯤ ꯆꯥꯃꯨꯔꯅꯨ ꯄꯨꯡꯁꯦ ꯊꯦꯡꯉꯤ ꯍꯣꯏ ꯁꯔ ꯑꯗꯨꯗꯤ ꯑꯩ ꯆꯠꯄ ꯌꯥꯅꯕ ꯊꯧꯔꯥꯡ ꯇꯧꯔꯒꯦ ꯅꯥꯎꯕꯁꯦ ꯍꯥꯏꯔꯒ ꯍꯥꯊꯨ ꯍꯥꯊꯨ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯦ ꯃꯥꯙꯕꯤ ꯃꯆꯥꯅꯨꯄꯥꯒꯤ ꯆꯥꯛ ꯏꯁꯤꯡ ꯑꯗꯨ ꯅꯤꯡꯊꯤꯅ ꯊꯤꯕꯤꯔꯒ ꯄꯤꯕꯤꯔꯤ ꯑꯗꯨꯒ ꯆꯥꯊꯣꯛꯑꯣ ꯏꯃꯥ ꯉꯁꯥꯏꯗꯒꯤꯅꯦ ꯏꯃꯨꯡꯗ ꯑꯗꯨꯝ ꯂꯩꯁꯟꯕꯒꯤ ꯏꯪꯉꯤ ꯃꯪꯒꯣꯜꯗ ꯅꯨꯡꯁꯥ ꯉꯥꯏꯍꯥꯛꯇꯪ ꯌꯥꯏꯔꯨꯈꯤꯒꯦꯀꯣ ꯅꯪ ꯆꯥꯕ ꯂꯣꯏꯔꯒ ꯑꯗꯨꯝ ꯊꯣꯛꯂꯛꯑꯣ ꯋꯥꯍꯩ ꯑꯁꯤꯒ ꯏꯔꯣꯏꯅꯅ ꯃꯥꯙꯕꯤ ꯇꯥꯋꯜ ꯃꯆꯥ ꯑꯃꯅ ꯃꯈꯨꯠ ꯑꯗꯨ ꯇꯩꯊꯣꯛꯂꯒ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯂꯛꯏ ꯃꯥꯅ ꯊꯣꯛꯂꯛꯄꯗ ꯅꯥꯎꯕꯅ ꯒꯥꯔꯤ ꯑꯗꯨꯕꯨ ꯃꯅꯤꯡ ꯍꯟꯗꯣꯛꯇꯨꯅ ꯃꯃꯥꯏ ꯂꯩꯊꯣꯛꯅꯕ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯥꯙꯕꯤ ꯒꯥꯔꯤ ꯃꯃꯥꯏ ꯂꯩꯔꯤꯕ ꯑꯗꯨꯕꯨ ꯌꯦꯡꯅ ꯋꯥꯈꯜꯗ ꯍꯥꯏ ꯑꯩꯕꯨ ꯐꯪꯂꯁꯤꯔꯅꯤ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯍꯦꯟꯖꯤꯟꯅ ꯈꯟꯕ ꯇꯥꯔꯗ꯭ꯔꯥ ꯌꯥꯗꯦ ꯑꯩ ꯍꯪꯗꯕ ꯌꯥꯗꯕꯅꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯁꯨꯝ ꯂꯦꯞꯇꯨꯅ ꯅꯥꯎꯕꯅ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩ ꯃꯤꯅꯠ ꯑꯃꯒꯤ ꯃꯇꯨꯡ ꯅꯥꯎꯕꯗꯨ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯏ ꯅꯥꯎꯕ ꯀꯨꯝꯊꯔꯛꯄ ꯎꯕꯗ ꯅꯥꯎꯕ ꯏꯃꯥ ꯋꯥ ꯈꯔ ꯍꯪꯒꯦ ꯑꯃꯨꯛꯇ ꯂꯥꯎꯅꯤ ꯅꯪꯕꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯡꯒꯣꯜꯗ ꯊꯥꯔꯤꯕ ꯁꯣꯐꯥ ꯑꯗꯨꯗ ꯇꯞꯅ ꯐꯝꯊꯈ꯭ꯔꯦ ꯀꯔꯤ ꯂꯩꯔꯕꯅꯣ ꯈꯟꯖꯥꯟꯅꯗꯨꯅ ꯅꯥꯎꯕꯗꯨ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯂꯛꯏ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ ꯂꯥꯎ ꯑꯩꯒꯤ ꯅꯥꯀꯜꯁꯤꯗꯅꯦ ꯍꯦꯛꯇ ꯐꯝꯃꯨ ꯂꯥꯎ ꯅꯥꯎꯕꯗꯨ ꯏꯆꯤꯡ ꯆꯤꯡꯅꯖꯩ ꯑꯗꯨꯅ ꯇꯞꯅ ꯅꯥꯀꯜ ꯂꯣꯏꯔ ꯐꯝꯊꯩ ꯃꯥꯙꯕꯤ ꯅꯥꯎꯕꯗ ꯂꯩꯁꯤꯜꯂꯒ ꯇꯞꯅ ꯍꯪꯂꯛꯏ ꯅꯥꯎꯕ ꯅꯈꯣꯏ ꯁꯔ ꯑꯁꯤꯕꯨ ꯅꯣꯏꯅ ꯆꯠꯂꯨꯕ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯑꯃꯒ ꯊꯦꯡꯅꯔꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯉꯔꯥꯡꯁꯤ ꯃꯍꯥꯛ ꯀꯅꯥ ꯀꯅꯥ ꯊꯦꯡꯅꯔꯛꯄ ꯌꯥꯎꯒꯦ ꯉꯔꯥꯡꯗꯤ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯦ ꯋꯥꯔꯤ ꯑꯃꯇꯁꯨ ꯁꯥꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯅꯪꯕꯣ ꯏꯃꯥ ꯀꯅꯥꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯑꯗꯨꯕꯨ ꯉꯔꯥꯡ ꯍꯜꯂꯛꯄꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯑꯃꯗꯤ ꯊꯦꯡꯅꯔꯦ ꯃꯗꯨꯒ ꯑꯩꯈꯣꯏ ꯁꯔꯒ ꯀꯩꯀꯩꯅꯣ ꯈꯔꯗꯤ ꯍꯥꯏꯅꯈꯤꯕꯅꯤ ꯃꯨꯟꯅꯗꯤ ꯇꯥꯗꯕꯅꯤꯅ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯑꯗꯨꯒ ꯏꯃꯥ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯂꯝꯗꯨꯒꯤ ꯑꯩꯈꯣꯏꯒ ꯍꯥꯏꯐꯦꯠꯇꯪ ꯀꯧꯅ ꯉꯥꯡꯅ ꯇꯧꯔꯛꯄ ꯍꯥꯏꯔꯒꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯗꯤ ꯂꯩꯔꯤ ꯑꯗꯨꯕꯨ ꯀꯥ ꯍꯦꯟꯅ ꯀ꯭ꯂꯣꯁ ꯑꯣꯏꯕꯗꯤ ꯅꯠꯇꯦꯗ ꯇꯟꯖꯥ ꯑꯗꯨꯗ ꯄꯨꯋꯥꯡꯕꯗꯨ ꯊꯣꯛꯂꯛꯏ ꯁꯥꯟꯅꯔꯝꯕ ꯋꯥꯔꯤꯗꯨ ꯆꯞ ꯆꯞ ꯂꯦꯞ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯅꯥꯎꯕꯗꯨ ꯐꯥꯎ ꯈꯧꯒꯠꯂꯦ ꯑꯗꯨꯒ ꯈꯪꯉꯥꯏ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯗꯤ ꯁꯔ ꯊꯣꯛꯅꯕ ꯇꯧꯔꯁꯤꯔꯥ ꯋꯥꯍꯩꯁꯦ ꯍꯥꯏꯔꯒ ꯄ꯭ꯔꯞ ꯃꯥꯡꯒꯣꯜ ꯑꯗꯨꯗꯒꯤ ꯀꯨꯝꯊꯈꯤꯗꯨꯅ ꯆꯠꯅꯅꯕ ꯒꯥꯔꯤ ꯑꯗꯨꯗ ꯀꯥꯈꯠꯈ꯭ꯔꯦ ꯃꯥꯙꯕꯤꯁꯨ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯒ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯂꯩꯕꯥꯛꯀꯤ ꯑꯆꯧꯕ ꯑꯣꯐꯤꯁꯔ ꯑꯃ ꯑꯣꯏꯔꯒꯁꯨ ꯃꯆꯥꯅꯤ ꯃꯍꯥꯛꯀꯤꯗꯤ ꯑꯗꯨꯅ ꯃꯆꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯂꯧꯔꯒ ꯃꯌꯥꯅ ꯇꯞꯅ ꯆꯤꯛꯄꯤ ꯃꯀꯣꯛ ꯑꯗꯨꯗꯁꯨ ꯃꯅꯝ ꯅꯝꯕꯤ ꯑꯗꯨꯒ ꯇꯞꯅ ꯅꯤꯡꯊꯤꯅ ꯆꯠꯂꯨꯀꯣ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯄꯨꯋꯥꯡꯕ ꯃꯀꯣꯛ ꯑꯗꯨ ꯅꯣꯝꯕꯇꯃꯛ ꯅꯣꯝꯂꯛꯏ ꯒꯥꯔꯤ ꯑꯗꯨꯕꯨ ꯇꯣꯡꯂꯒ ꯑꯣꯐꯤꯁ ꯃꯥꯏꯀꯩ ꯄꯥꯡꯈꯤꯔꯝꯃꯤ ꯃꯆꯥꯅ ꯑꯣꯐꯤꯁ ꯆꯠꯈ꯭ꯔꯕꯗ ꯌꯨꯝꯗꯨ ꯏꯆꯤꯛ ꯍꯦꯛ ꯆꯤꯛꯏ ꯃꯥꯙꯕꯤ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯊꯤꯔꯒ ꯃꯅꯥꯎꯅꯨꯄꯤ ꯁꯈꯤꯗ ꯐꯣꯟ ꯇꯧꯔꯝꯃꯤ ꯃꯤꯅꯠ ꯐꯥꯗꯦ ꯀꯣꯜꯗꯨ ꯔꯤꯁꯤꯞ ꯍꯦꯛꯇ ꯇꯧꯔꯛꯏ ꯁꯈꯤ ꯏꯆꯦ ꯊꯕꯛ ꯀꯣꯝꯃꯒꯗꯤ ꯍꯧꯖꯤꯛ ꯂꯥꯛꯀꯦꯁꯨ ꯂꯥꯎꯅꯤ ꯅꯪꯕꯣ ꯏꯆꯦ ꯆꯥꯛ ꯆꯥꯗꯕꯤ ꯉꯥꯏꯔꯒ ꯂꯩꯔꯝꯒꯦ ꯇꯧꯐꯝ ꯑꯃ ꯈꯪꯗ꯭ꯔꯦꯅꯦ ꯋꯥꯈꯜꯁꯤ ꯏꯆꯦꯕꯨ ꯌꯥꯝꯅ ꯆꯔꯥꯡꯅꯔꯤꯅꯤ ꯅꯪꯕꯣ ꯍꯣꯏ ꯏꯆꯦ ꯉꯥꯛꯇꯪ ꯂꯩꯕꯤꯔꯝꯃꯣ ꯑꯩ ꯁꯣꯏꯗꯕꯤ ꯌꯧꯔꯛꯅꯕ ꯇꯧꯔꯒꯦ ꯀꯥ ꯍꯦꯟꯅꯁꯨ ꯈꯟꯖꯤꯜꯂꯨꯅꯨꯗ ꯀꯩꯗꯧꯔꯒꯦ ꯏꯆꯦ ꯅꯪꯕꯣ ꯀꯩꯝ ꯇꯧꯔꯝꯃꯣꯏ ꯀꯩꯗꯧꯔꯒꯦ ꯈꯪꯗꯦ ꯈꯔ ꯊꯨꯅ ꯂꯥꯛꯅꯕ ꯇꯧꯔꯣꯀꯣ ꯑꯩ ꯅꯪ ꯉꯥꯏꯔꯝꯒꯗꯧꯔꯤꯕꯅꯤ ꯑꯩꯅꯦ ꯅꯪ ꯂꯥꯛꯄꯗ ꯆꯥꯛ ꯆꯥꯕ ꯌꯥꯅꯕ ꯆꯥꯛꯁꯦ ꯊꯤꯗꯣꯛꯑꯒ ꯊꯅꯝꯃꯒꯦ ꯂꯥꯎꯀꯣ ꯏꯇꯣꯝꯇ ꯆꯥꯕ ꯇꯜꯂꯤ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯊꯝꯃꯤ ꯑꯗꯨꯒ ꯃꯅꯥꯎꯅꯨꯄꯤꯕꯨ ꯉꯥꯏꯈꯤꯔꯝꯃꯤ ꯂꯝꯕꯤꯗꯅ ꯄꯨꯋꯥꯡꯕ ꯒꯥꯔꯤ ꯊꯧꯔꯤꯕ ꯅꯥꯎꯕꯕꯨ ꯇꯥꯅꯕ ꯃꯑꯣꯡꯗ ꯅꯥꯎꯕ ꯁꯔ ꯏꯃꯥꯅ ꯅꯉꯣꯟꯗ ꯀꯩ ꯍꯥꯏꯔꯛꯀꯦ ꯁꯦꯡꯅ ꯈꯨꯝꯃꯨ ꯅꯥꯎꯕꯗꯤ ꯇꯁꯦꯡꯅ ꯄꯨꯋꯥꯡꯕꯕꯨ ꯀꯤꯖꯕꯅ ꯑꯔꯣꯠꯄ ꯑꯃꯠꯇ ꯊꯝꯗ ꯋꯥꯔꯤ ꯄꯨꯝꯕ ꯍꯥꯏꯖꯩ ꯋꯥ ꯑꯗꯨꯕꯨ ꯇꯥꯔꯕꯗ ꯇꯞꯅ ꯃꯨꯛ ꯍꯥꯏꯔꯛꯏ ꯐꯔꯦ ꯉꯁꯤꯅ ꯉꯁꯤ ꯑꯣꯏꯈ꯭ꯔꯦ ꯍꯌꯦꯡꯈꯩꯗꯤ ꯏꯃꯥꯅ ꯊꯕꯛꯀ ꯃꯔꯤ ꯂꯩꯅꯗꯕ ꯋꯥ ꯍꯪꯉꯛꯄꯗ ꯅꯪ ꯈꯪꯗꯦ ꯍꯥꯏꯅ ꯈꯨꯝꯃꯨ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯑꯩꯅ ꯍꯥꯏꯁꯦ ꯍꯣꯏ ꯁꯔ ꯑꯩ ꯁꯣꯏꯗꯅ ꯍꯥꯏꯖꯒꯦ ꯑꯁꯨꯝꯅ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯑꯣꯐꯤꯁꯁꯨ ꯌꯧꯔꯛꯂꯦ ꯅꯥꯎꯕꯅ ꯒꯥꯔꯤ ꯑꯗꯨꯕꯨ ꯄꯥꯔꯛ ꯇꯧꯍꯧꯏ
Puwangba chumdring yamna lemna magi room tamna lai. Mana lakpada leiramba staff security singna chingba loina ikai khumna bu ulai. Puwangba magi room da yoraktuna chair adu tapna phamthai. Aduga leiramba files khara adubo mamutani yengi. Amadi mahangna chaluba adugi report adu suputhok mamutana analysis tawrami. Aduga khudaka aduda pion bu kawrami. Sir, kari takpigadaba? Dada, hujuma athubada meeting ama kawri. Aduna masigi notice puraga mayamda khanganbiro. Aduga higher officer singdi aigi email da haikrage. Oi sir. Pion do file duma puraga propapa mukchat khirami. Matamdi khanghaude. Meeting adubo haunaba thaurang tawri. Mayai thangbada puwangba phami. Aduga taina nakal da loina phami. Office adugi mi aduna pulap surabada puwangba tapna haugatlaga yamna chinglemna wangang bhaure. Good afternoon everyone. Presenting here. Aina ngasi membu kaujari atai kemtagi nate. Garang tangairi aina yumda hanjarapa. Aina numit humni gi trip ama chachare. Education Minister gi makhada. Maduda aina chalubum phamadu thengnarakpa bihuriba kaya do ayutuna hijage. Ase hairaga puwangba projector adubo on tawraga mana purapa photo video sing ado screening tawduna mayamda taklame. Mafam ase aduki matik sonthai. School ama phawba hek laite. Hojiki matam asida asigumba lam ama leiba haibase ikoi miyamgi laibak thibani. Amadi haurakliba youth sing asisbo manghanbaga chap mane. Aduna athubada Education Minister da hairaga school sanaba thawrangani. Masida mayamgi opinion su thambiyu. Asumna amana ama haibadu tanai. Phagani khanba adubo hainaduna asiga oina meeting adubu loirami. Tilamba mayam adaso magi mafamda chatkirami. Puwangba su magi ramda lagduna chair aduda muktapna phamthai. Aduga chair aduda haifan ngatharaga meeting adu mathakta yengduna matha sana leirami. Somdana machin manau anido chak chaba loibaga machagi maramda wari tawrami. Sakhiya aidi athubada mani yadrabasu imoga mathi papamine. Nungsiba haibadudine leiminaraga adumak nungsinagadawbani. Afaba nupi thiro mangol hekta kasi. Mani yada lakta yaba natene. Aise ngaigi yauna ngaibani. Adubu masana gyan sukta takhidrene ma. Nupigi budi yamna leide iche. Sigi mathakta akoigi ichasu matik chabanina hairuba matamdane loina harau yagani. Adubu heying namdana luhongkhraga ichana yadraduna yumse kangkhung chaigadraseni. Ibema narak mongsong phulwa phul lawaidagi ningolna kane imo waibadi ai pamdeko. Matam asiga chunaba matamgi chatna lonchat khangbiyoina aidi imo waiba pami. Thokiba thawdokado nang khangiba natra. Sakhi matengni haidana icha asidagi lokthokpa yaba lokthoknaba hotnarambado nang khangiba natra. Oi iche ai loina khangi. Ho aduga chap manaba thawang ama thokadawre amu. Modugi pawdo ai khara phangba horabani. Masi thokdringaida luhongnabani aina hainarise. Machena wari ase yamna lusilakpa amadi hathu tawningbagi mami ama tarakpa sida Sakhi makhatana sathekta khumba ngamde. Luhongba haibase phagi nate. Punsida anirak suna hongba yabasu nate. Anirak hongba kaidudi laibaki wani. Sakhi tapna. Iche thabaksi thujanse hairabanina ai nupi aphaba ama thuna thiraknaba tawrage. Adubu iche koi puwangbada warise ningthina sanabadi honabiyu. Ai mamani ne Sakhi nangbo. Aina thembada yaroidaba icha nate. Nupi du te yengo. Nupi de leire hairaba matamda nupi macha aduga ichaga sakhang mai khangnanaba tawse. Hoi iche ai athubada tawrage. Adubu iche na wafamse thujanaba hairibasibo ichana muktarabadi soidana saugan. Aduna ningthina hana muktangdi hainabana phaigo iche. Hainingibani ne aiso. Adubu icha sena mamaigi wa tadaba sidanine ai tafum khangdadana pangsauda sauningibase isase. Phare se iche aisu chanaba tawrage. Adubu yari makhaidi ichada hainaba tawko. Machanupagi pawtada makhoigi oiba wari oina tawraga Sakhidu chatkhirami. Madabi mahaksu yumgi thabak tawba yaba tawi. Yamnaga miro leitabaga magi WakhaL ase kari karamba WakhaL oigadawribano haibadi khangba ngamde. Mahakna lawriba phireba sina tungda karibu purakkadawriba.